Charangpat Khun manunggi mapham kayada Lambi toukhaiduna Khongjang chasinba Houkhre. Wangkem asigi manung chana lairiba Charangpat Khun manunggi Lambi matam kuina sembidre haina khul asigi nahasingna khangaudana ngasi nungthil irang hauraktuna kilometer 2 makhairom sangba khul manunggi Lambigi mapham kayada toukhaiduna Khongjang chasinba Houkhre. Matamga chunaba mawongda sembidriba fawba leptana Khongjang chansingani hairi. Charangpat maning laikai dagi mamang laikai fawbagi kilometer 2 makhairom sangba lambi asigi mapham kaya Charangpat maning laikai gi Khongjawang laimang Imoinu bazar mayai laikai gi laibung selaipung Lakshmi bazar amadi mamang laikai gi laibung mapham taruk tareta machine sizinaduna tawkhai khibadagi Thoubaldagi khul tamna changba lambi amasung khul manungda chathok chasin tawbada chauna akaiba pikre. Charangpatagi Vega Chandra amadi Sohdeva Sorakhaibam kauba miyoi anina fongdorakpada Hairiba lambi asi Thoubaldagi Charangpat khul fauduna nongpok sekmai Laurembam Khongjang amadi kasom khulena chingba lam kaya takhiba yaba yamna maru oiba lambi amani. Lambi asi bu sembinaba khulgi miyamna kayara khana local MLA yauna mari leinaba kayada sembinaba haijakre adubu ngasi fauba tabidana leire. Haujikti lambi asi chatpada suki mati kudong chadre Imphaldagi Thoubal fauba lakpada minute 15 rom changi adubu Thoubaldagi Charangpat khul fauba kilometer 3 lom tamak sangba lambi asidadi pungkhai amarom changle. Maram kaya asina khul asigi khoi saunaraba nahasingna lambi toukhaiduna changsinliba Khongjang asi mari leinaba singna lumna lawbiyu athuba matamda lambi asi matamga chanaba mawongda sembiyu natrabadi henna kanba Khongjang changsingani haiba wafam sing fongdorakhi. Ekoi lambi si toukhaida yadre na naha mayam si phathaba ngamdana Khongjang si leiriba Charangpat Khongjang de leiriba naharon mayam tholoktra ngasi di lambi si toukhaire masi mari leinaba kanagumba singna akhoi sarkar ga mari leinaba bu oro kanano semba ngam singna mutang sembidna lamdam si lambi phawba akhoi Manipur gi te jaga ga lambi phawnaba adugumba phajaba lambi umta sembiyu haina akhoi semba saba ngam singi mafamda naharon singi taraptagi aina paujere pijeri. Charangpat lambi si Thoubal bazar dagi akhoi Charangpat si yawsi only 3 km dagi Charangpat si Houkhre adubo Imphal dagi Thoubal bazar yarak matamda hojik 25 minutes te hana changde akhoi gari tharak matamda adubo Charangpat dagi Thoubal thokpa Thoubal di Charangpat changpa si 45 minutes change akhoi adugi matik phataba Manipur manungda Charangpat ki lambi hian phataba leiramaro haina khanjagi aduna athu matamda akhoi changchen jari Khongjang asida mari leina authority na miyeng changbiduna yam thuna semba saba ki thabak ki tawbiraktargadi akhoi ngasi changchen jari ba lambi tawkhaibi thawak thawrma sidagi amuke hen akanba akhoi gi leikai lamdam asigi apunba akhoi gi pangal ga loinana yamna akanba Khongjang changchen gini haiduna ai media gi thongda mari leina authority ki puning ching hinjari.